ꯌꯥꯝ ꯆꯤꯜꯂꯦ ꯐꯠꯇꯧꯗꯤ ꯍꯦꯂꯤꯀꯣꯞꯇꯔꯗꯀꯣ ꯌꯥꯝ ꯆꯤꯜꯂꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯕꯕꯥ ꯑꯃꯈꯛ ꯐꯠꯇꯧꯗꯤ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯠꯂꯤꯉꯩ ꯅꯣꯡ ꯃꯔꯛꯁꯤꯗ ꯆꯥꯅꯕ ꯍꯣꯠꯅꯩꯀꯣ ꯑꯗꯨ ꯁꯤꯖꯤꯜꯂꯀꯥꯟꯗꯀꯣ ꯁꯤꯖꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯗꯁꯨ ꯁꯥꯇꯤꯟꯁꯨ ꯂꯣꯏ ꯁꯦꯒꯥꯏꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯒꯤ ꯈꯪꯉꯝꯕ ꯑꯣ ꯕꯕꯥ ꯄ꯭ꯂꯥꯁꯇꯤꯛ ꯈꯣꯠꯃꯤꯅ ꯆꯦꯁꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯤꯔꯤꯀꯣ ꯁꯦ ꯉꯁꯤꯁꯨ ꯁꯤꯗ ꯆꯥꯎꯀꯣ ꯆꯥꯒ ꯊꯛꯇꯅ ꯆꯥꯛ ꯆꯥꯎꯀꯣ ꯐꯔꯦ ꯇꯧꯔꯣ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯩ ꯅꯣꯡ ꯃꯔꯛꯁꯤꯗ ꯉꯝꯕ ꯍꯦꯜꯞ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯀꯩꯊꯦꯜꯅꯤꯀꯣ ꯅꯣꯡ ꯆꯨꯈꯤꯕꯒꯤ ꯃꯌꯥꯝꯁꯦ ꯄꯤꯇꯥꯛ ꯇꯥꯎꯔꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯦ ꯅꯣꯡ ꯉꯥꯛꯇ ꯅꯣꯡ ꯍꯩꯊꯕꯀꯣ ꯑꯗꯣ ꯁꯤ ꯃꯔꯛ ꯄꯣꯠ ꯌꯣꯜꯂꯤꯒꯤ ꯃꯇꯥꯏ ꯃꯔꯛꯇ ꯄꯣꯠ ꯌꯣꯜꯂꯤꯁꯤꯗꯀꯣ ꯑꯩꯈꯣꯏ ꯏꯃꯥ ꯑꯃꯈꯛ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯌꯣꯟꯕ ꯐꯗꯤꯒꯣꯝ ꯈꯛꯇꯪ ꯑꯗꯨꯀꯣ ꯑꯩ ꯁꯤꯟꯖꯜꯂꯀꯥꯟꯗꯀꯣ ꯌꯥꯝꯗꯁꯨ ꯑꯉꯝꯕ ꯈꯤꯇꯪ ꯆꯥ ꯊꯛꯅꯕ ꯄꯤꯒꯦ ꯇꯧꯕꯅꯤ ꯑꯣꯀꯦ ꯐ꯭ꯔꯦꯟꯁ ꯀꯩꯅꯣ ꯏꯃꯥꯒꯤꯁꯤꯕꯨ ꯐꯗꯤꯒꯣꯝ ꯈꯛꯇꯔ ꯌꯣꯜꯂꯤꯁꯤꯕꯣ ꯁꯤꯕꯣ ꯀꯌꯥ ꯌꯣꯜꯂꯤꯅꯣꯕ ꯀꯨꯟꯒꯤ ꯑꯣ ꯁꯤꯗ ꯀꯨꯟ ꯁꯥꯕ ꯑꯣ ꯑꯣ ꯌꯥꯡꯈꯩꯒꯤ ꯄꯤꯔꯣ ꯌꯥꯡꯈꯩꯒꯤ ꯁꯨꯝ ꯊꯥꯛ ꯌꯦꯡꯒꯦꯕꯀꯣ ꯁꯨꯝ ꯍꯦꯟꯖꯥꯡ ꯏꯔꯣꯝꯕ ꯊꯥꯛꯀꯦ ꯏꯃꯥꯗꯤ ꯀꯩ ꯂꯝꯗꯩꯅꯣ ꯈꯣꯡꯖꯣꯝꯗꯒꯤ ꯑꯗꯣ ꯁꯨꯝ ꯐꯗꯤꯒꯣꯝꯗꯪ ꯌꯦꯡꯕꯁꯦ ꯑꯩ ꯂꯥꯞꯅ ꯁꯨꯝ ꯌꯦꯡꯕꯅꯦꯕꯀꯣ ꯁꯤꯁꯦ ꯑꯩꯅ ꯁꯨꯝ ꯅꯆꯥꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦꯕꯀꯣ ꯁꯤꯁꯤꯅ ꯏꯃꯥꯒꯤ ꯚꯔꯥ ꯑꯣꯏꯌꯨꯀꯣ ꯆꯥꯒ ꯊꯣꯛꯑꯀꯣ ꯑꯩ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯦꯕ ꯁꯤꯗꯤ ꯊꯥꯒꯦꯀꯣ ꯍꯥꯞꯀꯨꯅ ꯑꯣꯚꯔ ꯕ꯭ꯔꯤꯖꯀꯤ ꯅꯥꯀꯟ ꯁꯥꯏꯠꯇꯨꯅꯤ ꯑꯗꯨꯒ ꯆꯣꯊꯧꯕ ꯑꯌꯥꯝꯕ ꯈꯔ ꯂꯩ ꯑꯗꯣ ꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯑꯣ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯞꯇꯥꯗꯒꯤ ꯑꯣ ꯑꯩꯅ ꯁꯨꯝ ꯔꯤꯛꯁꯣ ꯋꯥꯅ ꯊꯧꯕꯁꯤꯗ ꯁꯨꯝ ꯅꯨꯡꯁꯤꯅ ꯄꯤꯔꯨꯁꯦ ꯆꯥ ꯊꯛꯑꯣ ꯑꯩꯅ ꯄꯤꯕꯅꯦꯕ ꯅꯨꯡꯁꯤꯗꯅ ꯌꯨꯇꯨꯕꯔꯅꯦꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯀꯣ ꯑꯩꯅ ꯑꯉꯝꯕ ꯁꯨꯝ ꯄꯤꯕꯅꯤꯀꯣ ꯁꯤꯗꯁꯨ ꯏꯌꯥꯝꯕ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯄꯤꯔꯤꯀꯣ ꯌꯥꯝ ꯋꯥꯅ ꯄꯥꯡꯒꯜ ꯑꯣꯠꯄꯗꯣ ꯀꯩ ꯂꯝꯗꯩꯅꯣ ꯏꯌꯥꯝꯕ ꯀꯩ ꯂꯝꯗꯩꯅꯣ ꯑꯣ ꯐꯔꯦ ꯑꯣꯀꯦ ꯁꯤꯗ ꯑꯃ ꯂꯥꯛꯆꯜꯂꯦ ꯅꯨꯡꯉꯥꯏ ꯁꯤ ꯄꯤꯔꯒꯦ ꯑꯣꯏꯅ ꯑꯣ ꯎꯔꯦ ꯁꯦ ꯑꯩ ꯁꯦ ꯆꯥꯊꯣꯛꯀꯣ ꯑꯩ ꯑꯉꯝꯕ ꯄꯤꯕꯅꯤ ꯐꯔꯦ ꯀꯩ ꯂꯝꯗꯩꯅꯣ ꯏꯌꯥꯝꯕ ꯑꯣ ꯐꯔꯦ ꯍꯣꯏ ꯑꯣꯀꯦ